ulen kawi ngari ambang ulen aduga aigi laifamna Chachapur dagini Khumujamba Meitei Leikai hariba khoi Chachapur gi Leikai du dagini sida family riba yamba ichinnaw mayam su ko Khumujamba gi ngakani ado akhoi gi Khumujamba da akhoi na handak semgat chaba Khumujamba Meitei Leikai Pattadar Association haina ma leijai madugi member ngakani khoi yam ichinnaw mayam che aina madugi general secretary oina thokjari ko ado lakchaning ba wapham adi khoi gi pabung sisindrona ngarang date 9 da English Sangai Express ki English edition da mahon khara thambigi khoi Chachapur gi matang da ko adugi matang da wapham je thamjage masi akoina ijari base masi dum direct pathokchara gi ko akhoi gi Sangai Express English edition gi tang 8 November gi edition da phongba paogi matung inna Chachapur da khundaram liba Meitei singbu lamgi pata amata pairam daba asi yamna laibak thibani haina honorable minister Sindrona phongdok khiba wapham asi aranbani hauzik leiba irang sida mantri mandon singna public platform da wangang matamda ngangga doriba wapham adugi matangda munna verification tawraga ngangbiu maramdi ngangthok khiba wapham aduna tungda Chachapur da leiba Meitei ekhoida sokpa yaba wapham ohenbiganu Khumujamba Meitei Leikai Pattadar Landowner Association asina Meitei ki lam sing asibu verify tawbiu haina hauzik DC oiriba Darun Kumar S na SDO oiringai matamda 15 December 2022 da Deputy Registrations of Society Chachapur da verify tawnabagi thakiba madugi makha tarakpa da settlement gi mandalna hairiba lam Pattadar sing asi chummi haina verification report SDC Chachapur da letter reference number P136/SR/2022 CCP/154 asi piraki maram aduna honorable minister Sindrona hai khiba wapham adu sengdokli hauzik leiriba government of Manipur na Moreda Meitei officer Chingtham Anan MPS officer ama kuki militant na atamnana hatkibagi laukhiba action asigumna Chachapur gi Chachapur Kangpokpi etc hairiba mafam sida asidasu government nasu chap manaba mityeng thambiduna action athubada lobiu Government of Manipur na compensation pigani haina thambiriba wapham asi michang mikhai naiba panba mawongda tobiganu maramadi 2015 da 3 pass tawkhibagi ILP haibago 3 bill ILP pass tawkhibagi matangda chingi MLA gi mayum mai thakhibada repairing gi oina Government of Manipur na 50 lakhs compensation piraga hausikna karigi foundation fauba yauna temthokhraba victim families singda compensation oina 10 lakhs pigini haribasi yaningde ngasai haige wapham do